ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯤꯌꯥꯝꯁꯤꯗꯤ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏꯒꯤ ꯗꯣꯂꯥꯏ ꯇꯣꯡꯕꯒꯤ ꯋꯥꯏꯀꯨꯞ ꯄꯨꯕꯤꯅ ꯋꯥꯏꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯕꯗꯣ ꯃꯣꯏꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯇꯣꯡꯍꯟꯅꯤꯡꯉꯤꯗꯅ ꯑꯩꯈꯣꯏꯅꯀꯣ ꯃꯣꯏꯅ ꯇꯣꯡꯅꯤꯡꯕꯩ ꯈꯣꯏꯔꯥꯡꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯥꯎꯅꯕ ꯃꯌꯥꯝꯁꯤ ꯎꯕꯗ ꯑꯗꯩ ꯄꯥꯈꯠꯄꯁꯨ ꯄꯣꯛꯑꯦ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯅꯠꯇ꯭ꯔꯥ ꯑꯗ ꯑꯩꯈꯣꯏꯗ ꯑꯃ ꯅꯍꯥꯟꯋꯥꯏ ꯂꯩꯈꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯍꯥꯏꯌꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔ ꯁꯦꯝꯒꯠꯄ ꯉꯝꯈꯤꯗ꯭ꯔꯤꯁꯦ ꯂꯝꯕꯤ ꯊꯣꯡ ꯑꯗꯒꯤ ꯂꯩꯔꯛ ꯅꯂꯥ ꯀꯔꯤ ꯀꯔꯥ ꯑꯃꯠꯇ ꯁꯦꯝꯕ ꯉꯝꯈꯤꯗ꯭ꯔꯤꯁꯦ ꯑꯩ ꯇꯁꯦꯡꯅ ꯁꯦꯝꯅꯤꯡꯗꯕ ꯅꯠꯇꯦ ꯃꯟꯇ꯭ꯔꯤ ꯍꯦꯛ ꯇꯥꯟꯅꯔꯤꯉꯩꯗ ꯃꯟꯇ꯭ꯔꯤ ꯐꯪꯅꯕ ꯇꯥꯟꯅꯔꯤꯉꯩꯗ ꯑꯝꯇ ꯅꯪꯍꯧꯗꯕꯅꯦꯅ ꯍꯥꯏꯈꯤꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩ ꯃꯗꯨ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯇꯥꯟꯅꯕ ꯈꯛꯇꯗ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯈꯤꯇꯪ ꯐꯤꯕꯝ ꯐꯔꯝꯕꯒꯁꯦ ꯑꯗꯨꯝ ꯍꯦꯛꯇ ꯁꯦꯟꯗꯣꯟꯅ ꯈ꯭ꯋꯥꯡ ꯀꯣꯏꯗꯅ ꯉꯁꯥꯏꯒꯤ BPL ꯑꯣꯜꯂꯛꯄꯒꯁꯨ ꯃꯌꯥꯝ ꯌꯥꯎꯈꯤꯗꯕ ꯅꯠꯇꯦ ꯌꯥꯎꯔꯝꯒꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯔꯦꯗꯤ ꯂꯩꯔꯦ ꯍꯥꯏꯕꯅꯦꯕ ꯁ꯭ꯇꯦꯠ ꯀ꯭ꯂꯦꯝ ꯅꯠꯇꯦ ꯀ꯭ꯂꯦꯝ ꯇꯧꯅꯕꯒꯤ ꯑꯩꯈꯣꯏ ꯔꯦꯗꯤꯗꯨ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯎꯅꯔꯤꯕ ꯃꯤ ꯃꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯆꯦꯠ ꯃꯆꯦꯠꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯃꯥꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯗꯨ ꯍꯥꯟꯅ ꯎꯅꯕ ꯑꯃ ꯆꯪꯗ꯭ꯔꯣ ꯍꯥꯟꯅ ꯃꯤꯇꯤꯡ ꯑꯃ ꯇꯧꯐꯝ ꯊꯣꯛꯏ ꯃꯥꯒꯤ ꯃꯁꯤ ꯇꯧꯅꯩ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯈꯜꯂ ꯃꯇꯨꯡꯗ ꯑꯇꯩ ꯑꯇꯩ NDA ꯄꯥꯔꯠꯅꯔ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯑꯗꯨꯝ ꯀꯧꯁꯤꯟꯗꯅ ꯃꯗꯨ ꯇꯧꯕ ꯃꯁꯤ ꯑꯗꯨꯝ ꯇꯧꯅꯕꯅꯦꯕ ꯑꯗꯨ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯅꯥꯏꯒꯤ ꯂꯦꯚꯦꯜꯗ ꯑꯗꯨꯝ ꯇꯧꯕꯗꯧꯅ ꯑꯗꯨꯝ ꯎꯔꯦꯕ ꯑꯗꯨꯒ ꯑꯩꯅ ꯈꯟꯖꯕꯗꯗꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯩ ꯋꯥꯈꯜꯅꯤ ꯂꯥꯟꯕꯁꯨ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯑꯍꯣꯡꯕ ꯍꯥꯏꯁꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯩꯅꯣꯝ ꯍꯦꯛꯇ ꯍꯣꯡꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯃꯛꯀꯤ ꯆꯞ ꯆꯥꯕ ꯑꯩꯉꯣꯟꯗ ꯊꯥꯖꯖꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯊꯥꯖꯖꯕꯗꯗꯤ ꯅꯤꯡꯈꯥꯏꯕꯗ ꯅꯟꯗꯧꯕ ꯃꯪꯂꯥꯟ ꯄꯨꯔꯥ ꯁꯥꯔꯨꯅꯨ ꯏꯁꯩ ꯑꯃ ꯂꯩꯗꯥꯏꯅꯦ ꯍꯥꯏꯗꯤ ꯑꯥꯗ ꯆꯠꯈꯤꯕꯁꯤꯡꯁꯤ ꯁꯔꯀꯥꯔ ꯁꯦꯝꯗꯧ ꯃꯥꯜꯂꯒ ꯍꯜꯂꯛꯄꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯁꯤꯡꯅ ꯋꯥꯍꯪ ꯍꯪꯕ ꯃꯇꯝꯗ ꯑꯅꯥꯕ ꯂꯥꯏꯌꯦꯡꯉꯨꯕꯅꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯈꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗꯤ ꯂꯩꯉꯥꯛꯇꯨ ꯅꯥꯕꯒꯤ ꯂꯥꯏꯌꯦꯡꯕ ꯅꯠꯇꯕ ꯃꯁꯥ ꯂꯥꯏꯌꯦꯡꯕꯒꯤꯅꯤ ꯍꯥꯏꯔꯒ ꯍꯜꯂꯛꯈꯤꯕꯅ ꯑꯌꯥꯝꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯍꯦꯛ ꯃꯤꯠ ꯑꯩꯈꯣꯏ ꯄꯥꯡꯕꯁꯤ ꯀꯥꯡꯁꯤ ꯃꯈꯣꯜ ꯇꯥꯔꯒꯅ ꯍꯦꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯍꯧꯒꯠꯂꯛꯄꯁꯦ ꯑꯗꯨ ꯄꯨꯟꯅ ꯍꯧꯒꯠꯇꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯣꯟ ꯕꯤꯍꯥꯞ ꯑꯅ ꯆꯠꯂꯤ ꯌꯥꯝꯈꯤꯗ꯭ꯔꯕ ꯃꯣꯏ ꯈꯔꯗꯨ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯤꯐꯝ ꯐꯝꯕꯗꯨꯁꯨ ꯎꯗꯦ ꯑꯗꯒꯤ ꯌꯥꯝ ꯉꯛꯄ ꯑꯃꯅ ꯑꯩꯈꯣꯏ ꯅꯩꯅꯕꯁꯤꯗꯁꯨ ꯑꯩꯈꯣꯏꯅꯁꯨ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯐꯥꯎꯗ ꯀꯥꯎꯊꯣꯔꯛꯑꯦꯕ ꯃꯣꯏꯁꯦ ꯄꯥꯔꯇꯤꯒꯤ ꯃꯤꯍꯨꯠ ꯂꯥꯏꯁꯦ ꯀꯥꯎꯔꯦꯕꯀꯣ ꯃꯅꯤ ꯄꯥꯔꯇꯤ ꯁꯨꯡ ꯄꯟꯈꯤꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏꯅꯀꯣ ꯑꯗꯨ ꯃꯣꯏꯁꯦ ꯃꯣꯏ ꯄꯥꯔꯇꯤꯁꯦ MLA ꯍꯥꯏꯕ ꯄꯥꯔꯇꯤꯁꯤ ꯑꯣꯏ ꯆꯠꯂ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ MLA 90 ꯍꯥꯏꯔꯤꯕ ꯑꯗꯩ 30 ꯍꯥꯏꯔꯤꯁꯤꯕꯨ MLA ꯍꯥꯏꯕ ꯄꯥꯔꯇꯤꯗꯨꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦꯕ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯄꯥꯔꯇꯤꯗꯒꯤ ꯄꯨꯔꯥ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯈꯥꯏꯅꯔꯦꯀꯣ ꯈꯥꯏꯅꯕꯗꯧꯅ ꯎꯔꯦ ꯄꯥꯔꯇꯤꯒꯤ ꯚꯣꯏꯁ ꯑꯝꯇ ꯎꯗꯦ ꯃꯣꯏꯁꯦ ꯈꯥꯏꯅꯕꯗꯧꯅ ꯎꯔꯦꯀꯣ ꯑꯗꯒꯤꯁꯨ ꯑꯃꯨꯛ ꯄꯥꯔꯇꯤꯗꯒꯤ ꯈꯥꯏꯅꯕꯗꯨꯗꯒꯤ ꯃꯊꯛꯇꯨꯗ ꯑꯃꯨꯛ ꯃꯤꯌꯥꯝꯒꯤ ꯏꯁꯨ ꯃꯤꯌꯥꯝꯅ ꯗꯥꯕꯤ ꯇꯧꯔꯤꯕ ꯃꯤꯌꯥꯝ ꯊꯣꯛꯂꯛꯏ ꯋꯥꯀꯠꯁꯤꯡꯗꯩꯁꯨ ꯃꯣꯏꯁꯦ ꯃꯁꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯄꯟꯕꯁꯨ ꯎꯗꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯏꯁꯨꯁꯤꯗꯩꯁꯨ ꯑꯃꯨꯛ ꯈꯥꯏꯅꯕꯁꯨ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯤꯗ ꯃꯤꯌꯥꯝꯅ ꯂꯩꯔꯤꯕ ꯊꯥꯖꯕꯁꯤ ꯃꯁꯤ ꯁꯨꯝ ꯃꯥꯡ ꯂꯥꯛꯑꯕꯅꯤꯅ ꯀꯩꯗꯧꯔꯒꯦꯗ ꯉꯁꯥꯏꯒꯤ ꯅꯦꯇꯥꯅ ꯉꯥꯡꯕ ꯋꯥ ꯇꯥꯗꯧ ꯁꯔꯨꯛꯄꯨꯗꯤ ꯍꯔꯤ ꯅꯣꯡꯅꯥꯡ ꯈꯣꯡꯕ ꯑꯣꯏꯅ ꯇꯥꯖꯒꯦꯅ ꯍꯥꯏꯔꯛꯄꯁꯦ ꯍꯥꯏꯗꯤ ꯃꯥꯗꯤ ꯆꯨꯝꯃꯝꯅꯤ ꯀꯥꯏꯅ ꯈꯜꯂꯤꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯌꯥꯕ ꯅꯩꯅꯔꯀꯥꯟꯗ ꯃꯣꯏꯅ ꯉꯥꯡꯕꯒꯁꯤ ꯆꯨꯝꯃꯝꯗꯧ ꯃꯥꯟꯕꯒꯁꯤ ꯐꯥꯎꯔꯛꯏꯁꯤ ꯑꯩꯈꯣꯏꯁꯨ ꯃꯔꯝ ꯆꯠꯁꯜꯂꯛꯏꯅꯦꯕ ꯑꯩꯈꯣꯏꯐꯥꯎꯗ ꯀꯟꯐ꯭ꯌꯨꯁ ꯇꯧꯔꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ MLA ꯑꯃꯅ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯃꯤꯍꯨꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯅ ꯃꯥꯏ ꯄꯥꯔꯇꯤ ꯆꯥꯎꯔꯕ ꯄꯥꯔꯇꯤ ꯑꯃꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯉꯁꯥꯏꯒꯤ ꯋꯥꯁꯦ ꯍꯥꯏꯕ ꯌꯥꯕ꯭ꯔꯥꯕ ꯑꯗꯩ ꯃꯣꯏꯁꯨ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯆꯪꯗꯦ ꯉꯁꯥꯏ IDPsꯒꯨꯝꯕꯅꯤ ꯃꯣꯏꯁꯨ IDPꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯗ IDP ꯍꯥꯏꯇꯥꯔꯦ ꯆꯪꯍꯟꯗ꯭ꯔꯦ ꯑꯦꯁꯦꯝꯕ꯭ꯂꯤꯁꯨ ꯆꯪꯗ꯭ꯔꯦ ꯋꯥꯔꯦꯞꯁꯨ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯑꯃꯅ ꯇꯣꯉꯥꯟ ꯎꯅꯕ ꯗꯤꯚꯥꯏꯠ ꯑꯦꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯄꯥꯔꯇꯤ ꯃꯅꯨꯡꯗꯗꯤ ꯃꯁꯤ ꯇꯧꯁꯨ ꯇꯧꯅꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯃꯇꯋꯥꯏꯗꯤ ꯌꯥꯝ ꯊꯥꯖꯕ ꯑꯩ ꯊꯝꯗꯦ ꯑꯗꯨ ꯇꯧꯅꯤꯡꯕꯒꯤ ꯃꯣꯏꯒꯤ ꯏꯪꯒꯤꯠ ꯑꯃꯠꯇ ꯑꯥꯗꯒꯤꯗꯤ ꯎꯗꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗꯩꯗ ꯁꯨꯝ ꯑꯗꯨꯝ ꯍꯥꯏꯅꯕꯩ ꯋꯥꯅꯤ ꯉꯥꯡꯅꯕꯩ ꯋꯥꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯄꯥꯎ ꯃꯈꯣꯡ ꯑꯩꯈꯣꯏꯒꯤ ꯌꯥꯡꯗꯦ ꯐꯠꯇꯕ ꯄꯥꯎ ꯃꯈꯣꯡ ꯌꯥꯡꯉꯤ ꯀꯩꯅꯥ ꯀꯠꯄꯒꯤ ꯄꯥꯎ ꯃꯈꯣꯡ ꯌꯥꯡꯉꯤ ꯑꯗꯨꯒ ꯂꯩꯀꯥꯏꯗ ꯆꯦꯡ ꯌꯧꯔꯛꯄꯒꯤ ꯄꯥꯎ ꯃꯈꯣꯡ ꯇꯞꯄꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯊꯣꯛꯈꯤꯕ ꯒꯣꯜꯇꯥꯕꯤꯒꯤꯁꯤꯗ ꯊꯣꯛꯈꯤꯕ ꯏꯁꯨꯁꯤꯗꯩꯗ ꯃꯣꯏꯒꯤ ꯃꯣꯠ ꯄꯤꯕꯁꯨ ꯎꯗꯦ ꯑꯗꯒꯤ ꯃꯣꯠ ꯍꯥꯏꯕꯁꯨ ꯎꯗꯦ ꯑꯗꯒꯤ ꯁꯦꯟ ꯑꯃ ꯆꯞ ꯆꯥꯅ ꯁꯤ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣই ꯁꯤ ꯇꯧꯅ ꯍꯥꯏꯕꯁꯨ ꯃꯗꯨꯁꯨ ꯇꯥꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯦꯟꯇꯔꯅ ꯃꯔꯨꯑꯣꯏꯅ ꯃꯣꯏꯅ ꯏꯟꯊꯣꯔꯛꯏꯁꯦ ꯏꯔꯣꯏ ꯂꯣꯏꯕꯗꯗꯤ ꯀꯩꯗ ꯇꯥꯏ ꯑꯩꯈꯣꯏ ꯁꯦꯟꯇꯔꯅ ꯂꯦꯞꯄꯛꯀꯅꯤ ꯍꯥꯏꯔ ꯂꯣꯏꯁꯤꯜꯂꯤꯗꯨꯅꯦꯕ ꯑꯗꯣ ꯃꯣꯏꯁꯨ ꯎꯔꯝꯒꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯨꯡꯗꯨꯗ ꯇꯦꯟꯈ꯭ꯔꯕ ꯏꯝꯐꯥꯜ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯒꯚꯔꯅꯔꯒꯤ ꯐꯥꯎ ꯂꯥꯛꯄꯗ ꯏꯚꯟ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯝ ꯃꯅꯨꯡꯗ ꯍꯦꯂꯤꯀꯣꯞꯇꯔꯗ ꯂꯥꯛꯏꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯑꯃꯅ ꯑꯣꯏꯔꯒꯗꯤ ꯃꯥꯗꯤ ꯍꯦꯂꯤꯀꯣꯞꯇꯔ ꯃꯊꯛꯇ ꯑꯗꯨꯝ ꯂꯩꯕꯒꯤ ꯐꯤꯕꯝꯁꯨ ꯂꯥꯛꯄꯁꯨ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯀꯣꯏꯄꯥꯏ ꯄꯥꯏꯗꯅ ꯃꯈꯥ ꯇꯥꯉꯝꯗꯗꯅꯀꯣ ꯑꯗꯨꯅ ꯁꯤꯁꯨ ꯈꯜꯂꯝꯅꯤ ꯑꯩꯈꯣꯏ ꯏꯔꯥꯏ ꯂꯥꯏꯕ ꯖꯥꯠ ꯅꯠꯇꯦ ꯑꯗꯨꯅ ꯍꯦꯛꯇ ꯄꯤꯔꯛꯏ ꯀꯥꯏꯅ ꯌꯥꯝ ꯍꯔꯥꯎꯅ ꯂꯧꯕꯁꯨ ꯑꯗꯨꯝ ꯀꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯤ ꯑꯩꯅ ꯌꯦꯡꯖꯔꯒ ꯑꯩꯗꯤ ꯌꯥꯝꯅ ꯁ꯭ꯄꯦꯀꯨꯂꯦꯁꯟꯗꯁꯨ ꯌꯥꯝꯅ ꯑꯩꯗꯤ ꯑꯗꯨꯋꯥꯏꯗꯨꯗ ꯌꯥꯝ ꯊꯥꯖꯕ ꯊꯝꯅꯤꯡꯗꯦ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯒ ꯂꯥꯛꯄ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ PRꯗꯒꯤ ꯍꯦꯟꯅ ꯐꯩ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯗꯤꯄꯨꯇꯤ ꯁꯤꯑꯦꯝꯅ ꯍꯥꯏꯈꯤꯕ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏ ꯁ꯭ꯔꯤ ꯒꯥꯏꯈꯉꯝ ꯑꯩ ꯅꯤꯡꯁꯤꯡꯉꯤ ꯃꯇꯝꯗꯨꯗꯅ ꯑꯃꯨꯛ ꯀꯣꯡꯒ꯭ꯔꯦꯁ ꯔꯣꯝꯗ ꯆꯪꯕꯁꯤ ꯄꯥꯎꯅꯦꯕ ꯄꯥꯎꯅꯤ ꯂꯧꯁꯤꯟꯕ ꯉꯝꯕꯁꯤ ꯄꯥꯎꯅꯤ ꯑꯗ ꯑꯣꯄꯣꯖꯤꯁꯟ ꯂꯣꯝꯗ ꯊꯣꯛꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯍꯧꯖꯤꯛꯀꯤ ꯁꯨꯃꯥꯏꯅ ꯌꯥꯎꯏ ꯑꯗ ꯃꯥꯅ ꯃꯁꯤꯒꯤ ꯈꯦꯠꯅꯕ ꯑꯃ ꯍꯥꯏꯈꯤꯕꯗ ꯑꯩ ꯉꯁꯤꯐꯥꯎ ꯅꯤꯡꯁꯤꯡꯕ ꯑꯩ ꯏꯖꯨ ꯏꯖꯒꯤ ꯑꯩꯈꯣꯏꯅ ꯐꯥꯕ ꯉꯥꯗꯤ ꯔꯨꯂꯤꯡꯅ ꯐꯥꯕ ꯉꯥꯗꯤ ꯑꯩꯈꯣꯏꯒꯤ KG 5-6
ताबा लुम्बा फजा प्रिंग प्रिंग चोंबा अदुग ऑपोजिशन फाबा ngaसिना कोई चावरगजु सिंदूर तैबा सिंदूर तैबा असीबा अपुंबा अदुना अखोन याम हेली प्रिंग प्रिंग चोंबा nga फाबसी हाइना मा हाइगिबको आइन निजंग आइदि करिनो हाइदा कोई कैथेंदा लुमाइदा योलिबा ngaगी थाकता कोई मियामगी अदुगा मिरेप सिंग सिगी थाकता लाकपसे मसीनी मसाइसिनी कोई लूरिसे मरुब पाउगी हेडलाइन न्यूज़ से कहीं नो के बु कोई हुई न मी चिक बसे सिदी पाउ ओइदे अदुग मी न हुई चिक बदी पाउ ओइ हाइदना अदो आइगी सिगी केस ददी मधुगी मकी पाउ ओइने लौदे जे समनादा बीजेपी की लुसिंगबा अमना अतोपा पार्टी में सखिबददी मधु पाउ ने न्यूज़ ने अदो अतोपा पार्टी में दगी बीजेपी दे चंगबसिदी मसीदी कोई ऑलरेडी हाना चंगब मैम जो लेखरे को अदो मसीदा इदी पाउ अचौबने लौते पाउ मचाने लौए अदुगा लास्टली फास्ट राउंड से थमजनिंग बसे याम तोय होंगमदिना पार्टी से वा ngang मतमदा ngasagi sinpha pudadana atopa party mami haijan ba yaureba haidi ona tenena lawdsu ona tenena ga lawsan ba party se adi hana yaurapadu di chang sine yauraga hoji khong hong pani na hek aduna ayuk nungdin nungdang simadi hoji hoji mane yaubiriba party do mai worker amasung koroi mai wangang loi oibiriba sing do adu badi sinpha punana ba khogi tuanja tu ga nangang tori sumai na gi khara ani ama ani ga hin tawna sinpha pu do adu mai angtang sinpha polingi yam phajada bhaire yam oire bo jikse aduna hoji hoji yaubiriba party magi phiral masu adagi magi manifesto phong dagana khoi phong matamda kano tawtare adu magi constitution magi policy program yam do madu khoi gi hoji ki wene di madu yam kana khoi gi yumda training tawdana khoi sinpha punabo hona biu amadugi tuition to biu ai ai yam toy haijaninge sigi yamna nuai taba akogi koi wari sabadu no ikai bhai tare ne ko ani kai bisi viral chappa myam se ure hoi hadi party to thu no hongman gi dana ngasagi magi party ki phiral to singapore on te ne ba party ki maming de law bu yaure de phiral to on te ne singapore su yauro male bu jiksi aduna madugi awabadu aduna ne sinpha bu biu hana harise madu dum thokpam thokpani ani election hek no mi phokta ngasagi hauzik mayam toram to si iroi lebedadi ngasagi yelak pa si lakadoi ne aduna ngasagi ayukta mi am thada ba thoktrise ngai ba ding ngasagi mi ge si koi flying ka balon jisi ne koi di yam phajaba lon the citizen ka ba aduna mitu dadi koi dom da flying mi se flying wala mi jana ba aduga ngasagi paisa si ngai ba si da lakmanda ba dagi paisa si lakmanda dana ngai ri ngai si da proxy da mo thada gi ba su mayam ni dadi khana se ne ba su mayam yawl ne adagi mo ngasagi candidate khara kana to bosina magina amma oiragadi aigina kya tawba hadi amma tu ngai bana sungai na ba ai ngai na ba gi se ai ma thing na gre ba hadi mana kya tawga doi no singai ba mana khara handara gadi ju khara handara tawge na khan ba na ani mak tu iroi lebedadi ani maksi problem lang rak tana ngasagi pau phone na tawmi na gi bagi da su tawna re ba hona ba ngam da ba leite adubo hona ba ngam da leite ha ngam na ngon da hange question ma usa sum hona ba ngam de ha gadi nga sina u ka ba singam gadra na mana hange ba ko ma sum hona ba u ka ba nga sina ngam gadra na nga na u ka ba ding ngam moi da na phanam hona so ngam moi da ba du na te ngam ga da ba du ne ayam sang na ai ngang zaroi adui matik tien ai thamjana hona jage kari gumba ngangi da kaukthokki na sangdokki ba taragadi अदुरगदी अखोगी माइक्रोफोन सेनबीरिबना खरा द्वाइदुदा सेक्शन बिरोना द्वाइ थमजगे धरना नुपीगी थेलम मन नुपागी हैदरको थेलम मखादा नुपी मैम सुम फम सुम लेहउदना हौजिक मणिपुर से अखोगी नुपी न ममांग थारगा नुपा न मतुंग द लेबगी पोसे मसि नोइ मतमददी होंगदोकसे नुपा न मांग थागदमने नुपी न तुंग लेगे दो कोई मणिपुर नुपी न सुमांग थारे इमुंग मनुंग की थबक सु लेबा की थबक सु लोय मक्सि मन तोरकतना ngasi di nupi kham theng wa bai to oirabani anyway matam de gen maroi be leite ai simati haininge ngasi gi numis deida tabase taring is the phajana loksaloba ado yam lai ka ne khalaga ne tabasi ozana hai bado asyam da lai pone khalaba yam lu matang ai am khatan gin jage ai ju thoi ni ko si loi tamina si kwa si keno de yaw bani nangi mobile de loi thina doini japan ki prime minister si loi taw si ko no he mi te de wari libis yam ngai doini japan ki prime minister se sina america ki president se unaba satauba ata japan ki prime minister si kamai to ke da japan di japanese ngange ba moi di english ngang de ba
ꯑꯗꯣ ꯖꯄꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤꯅ ꯑꯃꯦꯔꯤꯀꯥꯗ ꯆꯠꯄꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯏꯪꯂꯤꯁ ꯃꯥꯅ ꯉꯥꯡꯕꯁꯤ ꯏꯪꯂꯤꯁꯇ ꯍꯟꯗꯣꯛꯀꯗꯣꯏꯅꯦꯕ ꯍꯟꯗꯣꯛꯀꯗꯕ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯃꯒ ꯂꯩꯌꯦꯕ ꯃꯣꯏ ꯃꯌꯥꯝ ꯂꯩ ꯑꯗ ꯏꯟꯁꯇ꯭ꯔꯛꯇꯔꯁꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯦ ꯁꯥꯔ ꯅꯪꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯎꯅꯕ ꯃꯇꯝꯗ ꯉꯥꯡꯒꯗꯕ ꯋꯥꯍꯩ ꯑꯅꯤ ꯈꯛꯇꯤ ꯏꯪꯂꯤꯁꯇ ꯍꯥꯏꯕꯤꯔꯣ ꯃꯈꯥꯗꯨꯗꯤ ꯑꯩꯈꯣꯏꯅ ꯅꯪꯅ ꯖꯄꯥꯅꯤꯁ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯪꯂꯤꯁꯇ ꯍꯟꯗꯣꯛꯀꯦꯅ ꯍꯥꯏꯔꯦꯕ ꯐꯔꯦ ꯐꯔꯦ ꯍꯥꯏꯔꯣꯅ ꯍꯥꯏꯔꯦ ꯃꯥꯁꯨ ꯃꯇꯝ ꯌꯥꯝ ꯆꯤꯟꯕ ꯃꯤꯅꯤꯀꯣ ꯅꯣꯏ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯆꯤꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯪꯅ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟꯗꯒꯤ ꯀꯨꯝꯊꯕꯗ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯇꯝꯗꯨꯗ ꯕꯔꯥꯛ ꯑꯣꯕꯥꯃꯥꯁꯤ ꯎꯅꯗꯣꯏꯅꯤꯀꯣ ꯍꯦꯛ ꯎꯅꯕꯗ ꯃꯥꯅ ꯍꯦꯟꯁꯦꯛ ꯇꯧꯔꯛꯀꯅꯤ ꯅꯈꯨꯠ ꯇꯤꯡꯊꯣꯛꯑꯣ ꯐꯥꯔꯁ ꯑꯍꯥꯟꯕ ꯇꯧꯒꯗꯕꯁꯤ ꯍꯦꯟꯁꯦꯛ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯒꯗꯕ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯟꯅ ꯍꯥꯏꯔꯣ ꯏꯪꯂꯤꯁꯇ ꯖꯄꯥꯅꯤꯁꯇ ꯅꯠꯇꯦꯀꯣ ꯏꯪꯂꯤꯁꯇ ꯍꯥꯎ ꯑꯥꯔ ꯌꯨ ꯍꯥꯏꯌꯣꯅ ꯍꯥꯎ ꯑꯥꯔ ꯌꯨ ꯂꯣꯏ ꯈꯪꯉꯤꯀꯣ ꯍꯥꯎ ꯑꯥꯔ ꯌꯨ ꯇꯥꯍꯧꯔꯦ ꯐꯔꯦ ꯌꯥꯔꯦ ꯏꯪꯂꯤꯁꯇ ꯍꯥꯎ ꯑꯥꯔ ꯌꯨ ꯍꯥꯏꯔꯒꯦ ꯑꯗꯩꯗꯤ ꯅꯪꯅ ꯍꯥꯎ ꯑꯥꯔ ꯌꯨ ꯍꯥꯏꯔꯗꯤ ꯃꯥꯅ ꯀꯩ ꯍꯥꯏꯅ ꯈꯨꯝꯒꯜꯂꯦ ꯑꯥꯏ ꯑꯦꯝ ꯐꯥꯏꯟ ꯍꯥꯏꯅ ꯍꯥꯏꯅꯗ꯭ꯔꯥ ꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯑꯥꯏ ꯑꯦꯝ ꯐꯥꯏꯟꯗ ꯅꯠꯇꯦ ꯑꯃꯁꯨ ꯍꯥꯏꯔꯛꯀꯅꯤ ꯅꯪꯗꯤ ꯍꯥꯏꯔꯛꯑꯣꯏꯗ꯭ꯔꯣ ꯑꯦꯟ ꯌꯨ ꯍꯥꯏꯅꯀꯣ ꯑꯗꯩꯗ ꯃꯉꯣꯟꯗ ꯇꯥꯏꯁꯦ ꯍꯥꯎ ꯑꯥꯔ ꯌꯨ ꯍꯥꯏꯕ ꯑꯃꯒ ꯃꯥꯅ ꯑꯥꯏ ꯑꯦꯝ ꯐꯥꯏꯟ ꯍꯥꯏꯔꯛꯑꯅꯤ ꯑꯦꯟ ꯌꯨ ꯍꯥꯏ ꯀꯥꯟꯗ ꯅꯪꯅ ꯁꯨꯃꯥꯏꯅ ꯀꯧ ꯃꯤ ꯇꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯔꯤ ꯃꯤ ꯇꯨ ꯑꯅꯤꯁꯤ ꯃꯥꯅ ꯐꯥꯔꯤꯁꯦ ꯑꯅꯤꯅꯤꯀꯣ ꯋꯥꯍꯩ ꯑꯅꯤ ꯍꯥꯎ ꯑꯥꯔ ꯌꯨ ꯍꯥꯏꯕ ꯑꯃꯒ ꯏꯪꯂꯤꯁꯇ ꯃꯤ ꯇꯨ ꯍꯥꯏꯕ ꯑꯃꯁꯤꯒ ꯃꯥꯁꯦ ꯐꯥꯔ ꯆꯠꯈ꯭ꯔꯦꯕ ꯄ꯭ꯂꯦꯟꯗ ꯑꯗꯣ ꯌꯧꯔꯀꯥꯟꯗ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯇꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯕꯔꯥꯛ ꯑꯣꯕꯥꯃꯥꯒꯤ ꯅꯨꯄꯤꯗꯨ ꯀꯩ ꯀꯧꯏ ꯕꯔꯥꯛ ꯑꯣꯕꯥꯃꯥꯒꯤ ꯅꯨꯄꯤ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯊꯧꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯁꯤꯡ ꯀꯌꯥ ꯂꯩ ꯄꯣꯄꯨꯂꯦꯁꯟ ꯂꯥꯛ 10 ꯂꯩꯕ꯭ꯔꯥ 10 ꯂꯩꯕ꯭ꯔꯥ ꯀꯔꯣꯔ ꯑꯃ ꯂꯩꯕ꯭ꯔꯥ ꯀꯌꯥꯝ ꯂꯩ ꯑꯦꯅꯤꯋꯥꯟ ꯀꯌꯥ ꯂꯩ ꯍꯟꯗꯛ ꯀꯣꯔꯤꯌꯥꯒꯤ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏ ꯖꯒꯣꯏ ꯁꯥꯕꯤ ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯄꯤ ꯅꯨꯄꯤ ꯑꯃ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯑꯝꯕꯗꯨꯒꯤ ꯃꯃꯤꯡꯗꯨ ꯀꯩ ꯀꯧꯏ ꯁꯣꯗꯥꯗꯤ ꯈꯪꯉꯦ ꯑꯗꯨꯒ ꯊꯧꯕꯥꯜꯒꯤ ꯃꯤꯁꯤꯡꯗꯤ ꯈꯪꯗꯦ ꯐꯔꯛ ꯇꯥꯅꯤꯀꯣ ꯁꯦ ꯅꯪꯅ ꯁꯣꯗꯥꯕꯨꯗꯤ ꯈꯪꯉꯦ ꯑꯗꯩ ꯃꯃꯤꯡ ꯂꯩꯔꯕꯤ ꯀꯦꯕꯣꯂꯥ ꯅꯣꯏꯅ ꯍꯦꯛꯇ ꯈꯪꯅꯤ ꯑꯗꯨꯒ ꯊꯧꯕꯥꯜꯒꯤ ꯃꯤꯁꯤꯡ ꯀꯌꯥꯅꯣ ꯍꯪꯕꯗ ꯑꯩꯗꯤ ꯁ꯭ꯋꯥꯏꯗꯩ ꯅꯠꯇꯦ ꯍꯥꯏꯔꯒ ꯆꯦꯟꯒ꯭ꯔꯗꯤ ꯐꯔꯛ ꯇꯥꯅꯦꯕꯀꯣ ꯑꯗ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯕꯔꯥꯛ ꯑꯣꯕꯥꯃꯥꯒꯤ ꯅꯨꯄꯤꯁꯦ ꯃꯁꯤꯁꯤ ꯃꯤꯆꯦꯂꯤ ꯑꯣꯕꯦꯃꯥ ꯀꯧꯋꯦꯕ ꯑꯣꯕꯥꯃꯥ ꯑꯗꯩꯗ ꯃꯥꯅ ꯆꯠꯈ꯭ꯔꯀꯥꯟꯁꯤꯗ ꯀꯔꯤ ꯍꯥꯏꯔꯦ ꯍꯥꯎ ꯑꯥꯔ ꯌꯨ ꯍꯥꯏꯁꯤ ꯀꯥꯎꯊꯣꯛꯈꯤꯗꯅ ꯃꯥ ꯀꯔꯤ ꯍꯥꯏꯔꯦ ꯍꯨ ꯑꯥꯔ ꯌꯨꯅ ꯍꯪꯖꯟ ꯊꯣꯛꯈ꯭ꯔꯦꯕ ꯃꯥ ꯍꯦꯟꯁꯦꯛ ꯇꯧꯔꯦ ꯑꯃꯦꯔꯤꯀꯥ ꯄ꯭ꯔꯦꯁꯤꯗꯦꯟꯇꯨ ꯍꯦꯟꯁꯦꯛ ꯇꯧꯔꯦ ꯑꯗꯨꯒ ꯑꯃꯦꯔꯤꯀꯥꯒꯤ ꯍꯦꯟꯁꯦꯛꯇꯨ ꯀꯩꯅꯣꯗꯨ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟꯇꯨ ꯍꯦꯟꯁꯦꯛ ꯇꯧꯕꯒ ꯃꯥꯗꯤ ꯀꯥꯎꯊꯣꯛꯈꯤꯗꯅ ꯑꯗꯨꯅ ꯑꯩꯅ ꯉꯥꯡꯕꯁꯦ ꯃꯨꯟꯅ ꯇꯥꯍꯧ ꯍꯥꯏꯗꯣ ꯃꯨꯟꯅ ꯇꯥꯍꯧꯗꯕ ꯑꯁꯣꯏꯕꯁꯦ ꯍꯥꯎ ꯑꯥꯔ ꯌꯨ ꯍꯥꯏꯗꯧꯗꯨꯗ ꯃꯥꯅ ꯍꯨ ꯑꯥꯔ ꯌꯨ ꯍꯥꯏꯖꯟ ꯊꯣꯛꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤ ꯉꯥꯎꯔꯦ ꯃꯥꯁꯤ ꯉꯥꯎꯕꯗꯤ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯦ ꯉꯥꯎꯕꯁꯨ ꯃꯥꯏ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯖꯄꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯖꯄꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯄꯥꯄ ꯀꯨꯝꯊꯔꯒ ꯍꯦꯟꯁꯦꯛ ꯇꯧ ꯍꯨ ꯑꯥꯔ ꯌꯨ ꯑꯩꯅ ꯍꯥꯏꯖꯜꯂꯦ ꯁꯥꯎꯅꯤꯡꯉꯖꯥꯠꯅꯦꯕ ꯑꯗꯩꯗꯤ ꯑꯃꯗꯨꯅ ꯍꯨ ꯑꯥꯔ ꯌꯨ ꯍꯥꯏꯗꯨꯗ ꯉꯥꯛꯇꯪ ꯃꯀꯣꯛꯁꯤ ꯈꯣꯠꯂ ꯃꯥꯅ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯁꯦꯅ ꯈꯜꯂꯦ ꯑꯗꯩꯗ ꯃꯥꯅ ꯑꯥꯏ ꯑꯦꯝ ꯐꯥꯏꯟ ꯍꯥꯏꯗꯣ ꯍꯥꯏꯔꯔꯣꯏꯗꯅ ꯍꯨ ꯑꯥꯔ ꯌꯨ ꯍꯥꯏꯖꯤꯜꯂꯛꯑꯗꯤ ꯑꯗ ꯃꯥꯅ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯑꯥꯏ ꯑꯦꯝ ꯃꯤꯆꯦꯂꯤꯁ ꯍꯁꯕꯦꯟ ꯍꯥꯏꯅ ꯍꯥꯏꯔꯛꯑꯕ ꯑꯩ ꯃꯤꯆꯦꯂꯤꯒꯤ ꯅꯨꯄꯥꯅꯦꯅ ꯑꯗꯩꯗꯤ ꯑꯩꯅ ꯌꯨ ꯑꯩꯅ ꯍꯥꯏꯔꯕ ꯅꯪꯗꯤꯅ ꯃꯤ ꯇꯨ ꯑꯩꯁꯨꯅꯦꯅ ꯍꯥꯏꯖꯜꯂꯕ ꯃꯥꯅ ꯑꯗꯨꯒ ꯃꯥꯅ ꯃꯤ ꯇꯨ ꯍꯥ 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 ꯅꯣꯛꯁꯜꯂꯝꯃꯦ ꯑꯗ ꯉꯥꯛꯇꯪ ꯃꯕꯥꯅꯤꯁꯦ ꯐꯨꯡꯒꯠꯅꯗꯅ ꯍꯨꯃꯥꯡ ꯇꯥꯔꯒꯀꯣ ꯍꯥꯏꯗꯤ ꯑꯣꯕꯥꯃꯥꯒ ꯃꯥꯏ ꯅꯨꯄꯤꯒꯤꯗꯤ ꯍꯨꯃꯥꯡ ꯇꯥꯔꯕ ꯑꯃꯗꯨꯗꯤ ꯅꯣꯛ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯑꯗꯨꯅ ꯇꯥꯔꯤꯉꯩꯗ ꯐꯖꯅ ꯇꯥꯍꯧꯕꯒꯤ ꯀꯥꯟꯅꯕ ꯂꯩ ꯌꯥꯝ ꯂꯥꯏꯕ ꯄꯣꯠꯁꯤꯁꯨ ꯌꯥꯝ ꯁꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯌꯦꯕꯀꯣ